ꯃꯗꯨꯗꯒꯤ ꯄ꯭ꯔꯚꯨꯅ ꯔꯝꯕꯣꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯪꯇꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯟꯁ ꯂꯧꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯄꯨꯟꯁꯤꯗꯨ ꯀꯟꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯝꯕꯣꯒꯤ ꯃꯄꯥ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯄꯥ ꯁꯥꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯃꯤꯅ ꯅꯪꯁꯤ ꯃꯄꯥ ꯃꯥꯟꯗꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯦꯆꯔꯦꯜ ꯑꯦꯛꯇꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯝꯕꯣꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯛꯇ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯔꯝꯕꯣꯕꯨ ꯏꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯚꯤ ꯁꯣ ꯑꯗꯨꯗꯅ ꯃꯈꯨꯔꯥ ꯑꯃꯁꯨꯡ ꯃꯅꯤ ꯍꯣꯏꯅꯗꯤ ꯔꯝꯕꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯚꯨꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯗꯨꯅ ꯃꯤ ꯈꯔꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯔꯝꯕꯣ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯩ ꯌꯦꯠꯁꯟꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯚꯨꯁꯨ ꯔꯝꯕꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯂꯣꯏꯅ ꯁꯤꯜꯂꯕꯅꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯪꯅ ꯀꯅꯥꯇ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯠ ꯑꯗꯣ ꯂꯣꯏꯅ ꯑꯣꯀꯦ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯝꯕꯣꯅ ꯑꯩꯗꯤ ꯕꯤꯅꯥꯌꯛ ꯆꯇꯨꯔꯊꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯑꯌꯨꯛꯇꯅ ꯀꯟꯃꯅꯤꯒ ꯊꯦꯡꯅꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯈꯇꯤꯖꯥꯒ ꯊꯦꯡꯅꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯥꯗꯣꯛꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯅꯪꯅ 100% ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ 99.9% ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛꯇꯤ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯅꯪꯅ 100% ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯝꯕꯣꯅ ꯃꯗꯨꯗꯤ ꯄꯥꯞ ꯑꯣꯏꯒꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯂꯥꯟꯒꯅꯤ ꯅꯨꯄꯤ ꯑꯅꯤꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯝꯕꯣꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤꯕ ꯑꯁꯤꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯤꯁꯛ ꯑꯅꯤ ꯑꯁꯤꯕꯨ ꯀꯥꯎꯔꯦ ꯍꯥꯏꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯝꯕꯣꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯅ ꯔꯝꯕꯣꯕꯨ ꯀꯧꯊꯣꯔꯛꯏ ꯔꯝꯕꯣꯁꯨ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ ꯏꯃꯨꯡ ꯑꯅꯤꯒꯤ ꯁꯥꯏꯠ ꯑꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯑꯃꯁꯨꯡ ꯃꯈꯨꯔꯥꯁꯤꯡꯒꯤ ꯁꯥꯏꯠ ꯑꯗꯨꯅ ꯀꯟꯃꯅꯤꯅ ꯐꯝꯃꯤ ꯑꯗꯨꯒ ꯁꯥꯁꯤꯟꯅꯕ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯁꯥꯏꯠ ꯑꯗꯨꯅ ꯈꯇꯤꯖꯥꯅ ꯐꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯅ ꯔꯝꯕꯣ ꯊꯣꯛꯂꯛꯄ ꯎꯕ ꯃꯇꯝꯗ ꯔꯝꯕꯣꯅꯁꯨ ꯃꯈꯣꯏꯗ ꯀꯨꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯄ꯭ꯔꯚꯨꯅ ꯔꯝꯕꯣꯗ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯝꯕꯣꯁꯨ ꯀꯟꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯀꯟꯃꯅꯤ ꯅꯪ ꯀꯝꯗꯧꯔꯤ ꯑꯉꯥꯡꯁꯤꯡ ꯚꯥꯔꯒꯕ ꯍꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯚꯨꯅ ꯂꯣꯏꯅ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯟꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯆꯪꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯄ꯭ꯔꯚꯨꯁꯨ ꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯟꯃꯅꯤ ꯑꯣꯏꯅ ꯆꯨꯁ ꯇꯧꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯔꯝ ꯑꯗꯨꯅ ꯀꯟꯃꯅꯤꯕꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯏ ꯀꯟꯃꯅꯤꯕꯨ ꯔꯝꯕꯣꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯇꯤꯖꯥꯗꯤ ꯔꯝꯕꯣ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯀꯞꯆꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯟꯃꯅꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯈꯇꯤꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯈꯇꯤꯖꯥꯗ ꯅꯪꯒꯤ ꯕꯕꯥ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯇꯤꯖꯥꯗ ꯃꯍꯥꯛꯄꯨ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯁꯥꯁꯤꯟꯅꯔꯤꯕ ꯔꯝꯕꯣꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯝꯗꯅ ꯕꯥꯎꯟꯁꯔꯁꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯍꯟꯈꯤ ꯄ꯭ꯔꯚꯨꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯗꯨꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯚꯨꯁꯨ ꯁꯥꯎꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯂꯣꯏꯅ ꯀꯛꯊꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯚꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯛꯁ꯭ꯇꯦꯖ ꯔꯣꯝꯗ ꯆꯠꯈꯤ ꯃꯗꯨꯗꯩꯗꯤ ꯀꯟꯃꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯔꯝꯕꯣꯒ ꯎꯅꯈꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯟꯃꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇ ꯊꯣꯛꯈꯣ ꯑꯗꯨꯒ ꯔꯝꯕꯣꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯗ ꯀꯟꯃꯅꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯝꯕꯣꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯈꯣꯏꯅꯗꯤ ꯑꯩꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯐꯠꯇꯕ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯖꯍꯧꯔꯒꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯋꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯁꯦ ꯅꯈꯣꯏꯅ ꯆꯠꯈꯤꯕꯁꯤ ꯌꯦꯡꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯔꯝꯕꯣꯅ ꯍꯥꯏꯔꯛꯄꯅꯤ ꯔꯝꯕꯣꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈꯤ ꯅꯈꯣꯏ ꯆꯠꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯦꯡꯗꯕꯤꯗ ꯔꯝꯕꯣꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯔꯝꯕꯣꯅ ꯃꯈꯣꯏꯅꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪ ꯆꯠꯂꯝꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤꯗ ꯍꯪꯉꯤ ꯀꯟꯃꯅꯤꯅ ꯑꯩꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯃꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯇꯤꯖꯥꯅꯁꯨ ꯑꯩꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯃꯥ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯝꯕꯣꯅ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯔꯥꯎꯟ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯟꯃꯅꯤꯅ ꯉꯥꯏꯈꯣ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕꯅꯣ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯅꯪꯅ ꯈꯪꯅ ꯇꯧꯕꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯅꯪꯒꯤ ꯂꯩꯅꯥ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯐꯕ ꯃꯤꯅꯤ ꯃꯁꯤꯒꯨꯝꯅ ꯅꯪꯅ ꯇꯧꯔꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯣꯏ ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯆꯤꯇꯤꯡꯁꯨ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯝꯖꯕꯅꯤꯅ ꯅꯪ ꯑꯁꯤ ꯃꯤꯅ ꯆꯥꯟꯁ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤꯅ ꯈꯇꯤꯖꯥꯗ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯇꯤꯖꯥꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯉꯤ ꯀꯟꯃꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯇꯤꯖꯥꯒꯤ ꯃꯥꯏꯊꯣꯡꯗ ꯉꯥꯛꯄꯤ ꯍꯩꯕꯒꯤ ꯁꯛꯂꯣꯟ ꯑꯃ ꯆꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯨꯡꯅꯍꯜꯂꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯔꯝꯕꯣꯕꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅꯅꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤꯅ ꯔꯝꯕꯣꯗ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯍꯥꯏꯔꯝꯗꯨꯅ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯔꯝꯕꯣ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯇꯤꯖꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯂꯗꯨꯅ ꯏꯆꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯟꯃꯅꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯀꯟꯃꯅꯤꯅ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯥꯏꯒꯦ ꯇꯧꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯃꯅꯤꯅ ꯅꯨꯃꯤꯠꯇꯨ ꯀꯣꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯏ ꯃꯗꯨꯗꯒꯤ ꯈꯇꯤꯖꯥꯅ ꯍꯥꯏꯔꯛꯏ ꯔꯝꯕꯣꯒ ꯑꯩꯒꯁꯤ ꯈꯔ ꯃꯔꯤ ꯑꯁꯦ ꯅꯛꯁꯤꯟꯅꯔꯦ ꯀꯔꯝꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯊꯃꯣꯏ ꯈꯔ ꯆꯥꯎꯊꯣꯛꯄꯤꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯁꯤꯗ ꯌꯦꯠꯄꯤꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯕꯤꯌꯨ ꯑꯗꯨꯒ ꯕꯣꯔꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯈꯨꯠꯀꯥꯗꯣ ꯑꯝꯇ ꯍꯟꯇꯣꯛꯎ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯝꯕꯣꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯝꯕꯣꯗ ꯀꯟꯃꯅꯤꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯈꯇꯤꯖꯥꯅ ꯔꯝꯕꯣ ꯈꯇꯤꯖꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯝꯕꯣꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯠ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯃꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯈꯨꯗꯣꯝꯕꯤꯁꯤ ꯀꯟꯃꯅꯤꯗ ꯑꯃꯨꯛ ꯊꯤꯜꯂꯤ ꯈꯇꯤꯖꯥꯗ ꯑꯃꯨꯛ ꯊꯤꯜꯂꯤ ꯄꯨꯟꯅ ꯊꯤꯟꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯇꯒꯤ ꯃꯃꯤꯠꯇꯁꯨ ꯌꯦꯡꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇꯗꯤ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯈꯨꯠ ꯑꯗꯨ ꯊꯤꯜꯂꯤ ꯔꯝꯕꯣꯅ ꯉꯥꯡꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯈꯣꯏ ꯂꯥꯛꯄꯗꯒꯤ ꯑꯩꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯈꯇꯤꯖꯥꯗꯁꯨ ꯀꯟꯃꯅꯤꯗꯁꯨ ꯑꯅꯤꯃꯛ ꯍꯥꯏꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯣꯁꯇꯨ ꯌꯦꯡꯂꯗꯨꯅ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯟꯃꯅꯤꯅ ꯔꯝꯕꯣꯗ ꯍꯥꯏꯔꯛꯏ ꯃꯁꯤ ꯒꯦꯝ ꯅꯠꯇꯦ ꯑꯩꯕꯨ ꯀꯟꯐ꯭ꯌꯨꯁ ꯆꯠꯍꯟꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤ ꯈꯇꯤꯖꯥꯁꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯛꯁꯟꯅꯔꯗꯨꯅ ꯔꯝꯕꯣꯗ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇ ꯍꯥꯏꯔꯛꯎ ꯅꯪꯅꯅꯦ ꯄꯥꯝꯂꯤꯕꯁꯤ ꯑꯩꯔ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯀꯟꯃꯅꯤꯅ ꯔꯝꯕꯣꯗ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯦ ꯅꯪꯒꯤꯗꯃꯛꯇ ꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯏꯊꯣꯛꯍꯜꯂꯒꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄ ꯑꯗꯣ ꯃꯗꯨ ꯃꯤꯗꯨ ꯅꯪ ꯅꯅꯥꯛꯇ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤꯒꯗꯕꯅꯤ ꯑꯩꯕꯨ ꯑꯣꯏꯔꯣ ꯃꯥꯕꯨ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯈꯇꯤꯖꯥꯅ ꯌꯦꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯀꯟꯃꯅꯤꯅ ꯑꯉꯥꯡꯅ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯈꯜꯂꯒ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯅꯥꯅ ꯍꯥꯟꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯇꯤꯖꯥꯅ ꯍꯥꯟꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯟꯃꯅꯤꯅ ꯑꯃꯨꯛ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯔꯝꯕꯣꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨ ꯍꯥꯏꯔꯤꯕ ꯑꯥꯏ ꯂꯚ ꯌꯨ ꯑꯁꯤ ꯑꯥꯏ ꯂꯚ ꯌꯨꯒꯤ TOO2 ꯗꯨ ꯅꯠꯇꯦ TWO2 ꯗꯨꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯝꯕꯣꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤꯁꯨ ꯔꯝꯕꯣꯒꯤ ꯃꯇꯧ ꯑꯗꯨꯅ ꯉꯛꯄꯅ ꯂꯣꯏꯈꯤ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯝꯕꯣꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯀꯟꯃꯅꯤꯅꯗꯤ ꯐꯨꯔꯤꯠ ꯑꯔꯥꯡꯕ ꯂꯤꯠꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯈꯇꯤꯖꯥꯅꯗꯤ ꯐꯨꯔꯤꯠ ꯁꯗꯥ ꯂꯤꯠꯂꯨ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯐꯨꯔꯤꯠ ꯑꯗꯨ ꯇꯪꯈꯥꯏ ꯁ꯭ꯇꯤꯆ ꯇꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯂꯤꯠꯂꯤ ꯔꯝꯕꯣꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤꯒ ꯂꯩꯃꯤꯟꯅꯔꯨꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯅꯤ ꯑꯃꯁꯨꯡ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯕꯗꯅꯥꯝ ꯑꯁꯦ ꯂꯣꯏꯅ ꯀꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯝꯕꯣꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯨꯍꯣꯡꯕ ꯆꯠꯄ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯉꯣꯟꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁꯛ ꯑꯣꯏꯗꯦ ꯑꯃꯈꯛꯇ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯨꯔꯥ ꯑꯃꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛꯇꯨꯒ ꯍꯣꯡꯉꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯝꯕꯣꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯂꯛꯏ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯔꯝꯕꯣꯗ ꯍꯥꯏꯔꯤꯕꯁꯤ ꯔꯝꯕꯣꯅ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ
ꯃꯃꯥꯡ ꯊꯛꯇ ꯃꯈꯣꯏꯒꯤ ꯀꯥꯏꯅꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇꯅ ꯅꯨꯄꯤ ꯊꯥꯖꯔꯛꯇꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯀꯔꯤꯝꯇ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯥꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯀꯟꯃꯅꯤꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯀꯟꯃꯅꯤꯕꯨ ꯒꯨꯟꯗꯥ ꯑꯃꯗꯒꯤ ꯀꯟꯈꯤꯕ ꯍꯥꯏꯕꯗꯤ ꯒꯨꯟꯗꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯟꯃꯅꯤꯕꯨ ꯁꯪꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯈꯇꯤꯖꯥꯕꯨꯅ ꯃꯨꯍꯝꯃꯗ ꯃꯣꯕꯤꯅ ꯁꯪꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯏꯕꯗꯤ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯕꯨ ꯔꯝꯕꯣꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯟꯃꯅꯤꯅ ꯈꯇꯤꯖꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯃꯗꯨꯅ ꯔꯝꯕꯣꯅ ꯅꯈꯣꯏ ꯑꯅꯤ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯟꯃꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯛ 50 ꯄꯨꯔꯛꯇꯨꯅ ꯕꯟꯗꯥꯟ ꯍꯟꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯒꯗꯕꯅꯤ ꯃꯍꯥꯛ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯈꯇꯤꯖꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯕꯕꯥ ꯑꯩꯒꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯂꯥꯛ 50 ꯂꯧꯊꯣꯛꯄꯗꯨ ꯑꯩ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯟꯃꯅꯤꯅ ꯔꯝꯕꯣꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯔꯝꯕꯣꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯟꯃꯅꯤꯅ ꯔꯝꯕꯣꯗ ꯅꯪꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯆꯨꯁ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯈꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯟꯃꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅ ꯚꯥꯔꯒꯕꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯇꯤꯖꯥ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯀꯟꯃꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯔꯝꯕꯣꯒꯤ ꯄꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯊꯥꯏ ꯈꯇꯤꯖꯥꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯥꯗꯨꯅ ꯃꯈꯣꯏꯅꯤ ꯃꯃꯥꯡꯗ ꯇꯥꯍꯜꯂꯤ ꯃꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯔꯝꯕꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯦ ꯃꯨꯊꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯨꯟꯅꯕꯒꯤ ꯂꯥꯟ ꯍꯧꯔꯛꯇꯣꯔꯕꯅꯤ ꯀꯟꯃꯅꯤꯁꯨ ꯃꯍꯥꯛꯅ ꯔꯝꯕꯣ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯅꯁꯨ ꯔꯝꯕꯣ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤ ꯈꯇꯤꯖꯥꯅ ꯔꯝꯕꯣꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯨꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯃꯗꯨꯒꯤ ꯃꯇꯧ ꯇꯝꯃꯗꯨꯅ ꯀꯟꯃꯅꯤꯅꯁꯨ ꯃꯉꯣꯟꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯨꯅ ꯁꯦꯠ ꯂꯥꯎ ꯊꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯝꯕꯣ ꯑꯁꯤ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯂꯨ ꯑꯣꯜꯂꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯝꯕꯣꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯪꯅꯗꯨꯅ ꯀꯔꯥꯇꯦ ꯇꯝꯕꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯔꯝꯕꯣꯕꯨ ꯀꯧꯁꯤꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯟꯃꯅꯤꯒ ꯎꯅꯩ ꯑꯃꯁꯨꯡ ꯈꯇꯤꯖꯥꯒꯁꯨ ꯎꯅꯩ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯟꯃꯅꯤꯒ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯥ ꯈꯇꯤꯖꯥꯒ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯅꯤꯃꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯔꯝꯕꯣ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯑꯅꯤꯁꯤꯒ ꯂꯩꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯆꯥꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯊꯛꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯏꯔꯨꯖꯕ ꯇꯨꯝꯕ ꯈꯣꯠꯄ ꯂꯣꯏꯅ ꯇꯧꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯋꯥꯕꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅꯗꯤ ꯔꯝꯕꯣꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯂꯛꯆꯩ ꯑꯗꯨꯕꯨ ꯔꯝꯕꯣꯅꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯄꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯔꯝꯕꯣꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯗꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯣꯏ ꯀꯟꯇꯦꯁ ꯇꯧꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯅꯤꯅ ꯄꯣꯠꯁꯛ ꯑꯃꯈꯛꯇ ꯆꯞ ꯃꯥꯟꯅꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯐꯪꯍꯟꯕ ꯄꯥꯝꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯣꯠꯁꯛ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯅ ꯆꯩꯅꯕ ꯐꯥꯎꯕ ꯊꯣꯛꯂꯤꯕꯅꯤ ꯑꯅꯤꯃꯛ ꯑꯃꯠꯇ ꯍꯟꯕ ꯅꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯗꯨꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛꯇꯗ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯐꯤꯔꯣꯟꯕꯨ ꯑꯣꯏꯒꯦꯔꯥ ꯁꯅꯥ ꯂꯤꯀꯣꯟꯕꯨ ꯑꯣꯏꯒꯦꯔꯥ ꯁꯦꯟꯗꯟ ꯐꯥꯎꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯁꯤꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯝꯕꯣꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯣꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯨ ꯑꯩꯕꯨ ꯁꯦꯟꯗꯟꯅꯤ ꯍꯥꯏꯅꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯁꯦꯟꯗꯟꯒꯤ ꯄꯨꯟꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯐꯤꯕꯝ ꯇꯥꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯝꯕꯣꯁꯨ ꯕꯦꯠ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯝꯕꯣꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯟꯃꯅꯤꯅ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯈꯇꯤꯖꯥꯅ ꯀꯣꯐꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯟꯃꯅꯤꯅ ꯔꯝꯕꯣꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯗꯤ ꯆꯥ ꯄꯥꯝꯕꯗꯥꯏꯅꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯆꯥ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯇꯤꯖꯥꯅꯁꯨ ꯅꯪꯗꯤ ꯀꯣꯐꯤ ꯄꯥꯝꯕꯗꯥꯏꯅꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯀꯣꯐꯤ ꯄꯨꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯝꯕꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯆꯥ ꯊꯛꯎꯔꯒꯅ ꯈꯇꯤꯖꯥꯅ ꯁꯥꯎꯗꯣꯔꯤꯕꯅꯤ ꯀꯣꯐꯤ ꯊꯛꯎꯔꯒꯅ ꯑꯃꯨꯛ ꯀꯟꯃꯅꯤꯅ ꯁꯥꯎꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤꯅ ꯔꯝꯕꯣꯅ ꯑꯩꯒꯤ ꯆꯥꯁꯤ ꯊꯛꯇꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯀꯣꯐꯤꯁꯤ ꯊꯛꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯨꯟꯅ ꯉꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ ꯔꯝꯕꯣꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯗꯨꯅ ꯃꯍꯥꯛꯅ ꯀꯟꯃꯅꯤꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯧꯔꯗꯨꯅ ꯄꯥꯇ꯭ꯔ ꯑꯃ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯄ꯭ꯂꯦꯠ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
मधुदगी पोरक्लिब प्लेट अदुदा कॉफी सोहजली चा सोहजली अदुगा पुन्ना थई मधुरा कनमनीना चिनी यारब्रा हाइदुना हंगी तंजादुदा खतिजानासु कॉफी अदु यारब्रा हाइदुना हंगी महाक्सु उपालित्रबनिना यारे अदु मखाई मखोय अहुम लेमिनरिबा असि कनमनी अमसुंग खतिजादी सक असि ताखत ताखतुना लेमिनबनी हाइबदी खरा काकना काकना दुना लेनै हाइबदी कनमनीना खतिजादा एप्पल जागेरा हाइबा फावा थांग अदु उलदुना एप्पल अदु खाइबी मोंग अदु उली मोंग अदु उबा मतमदा खतिजासु पाखतपा अमदि यावी तसेना हाइबा मतमदा करिगुम्बा कनमनीगा लेमिनबा तारगदी रंबोबु खतिजाना पूरा चखी खतिजागा लेमिनबा मतमदना रंबोबु कनमनीना मु पुदुना चली फिल्म असी येंगुबा मतमदगिदी नुपा अमना नुपी अनी लोनबसे कमदौबा जानो हाइबसी खरादी नॉलेज फंगी हाइबदी अमना अमबु कलकनबगी मोंग अदुदा नुपा अदुदी दुमक फजदुरिबनी सोम नाखनदी युमथंगनबा नुपा अदुना रंबो अमसुंग मखोय अहुम लेमिनबा मतमदा खतिजाना वारदुना थोलकपै मोंग अमसुंग कनमनीना मु वारगा थोलकपै मोंग अदु उबा मतमदा महाक्ति वखल असी जाजा छगतुना मथंदा चाखी अदुबु सोम नाखनदी उपु थांबगी वाबु ओइदुना लेरमी मयाम फैमिली कंटेंट को तुम्बो मतमदसु मखोय अनिगी मरक्ता रंबोना तोमी करिगुम्बा रंबोना सोइदना खतिजादे येंगुरगना कनमनीना मगोना किनथिली करिगुम्बा कनमनीदे येंगुरगना खतिजाना मु मगोना खुनिंगना थिली नोंगमदि कनमनीना खतिजाबु कौदुना हाबिदि यामना नुसिना कौदुना मखोयनी फमिनदुना वरि छनै मधुरा कनमनीना खतिजादा हरक्लिबसी रंबो मखोयनीगी मरी असे यामना स्पेशल ओय मरम मदुना नंग खोंफम अदु हंतोखरो हाइदुना हरे करिनो हाइसिबो हाइदुना खतिजाना कनमनीदा हंगबो मतमदा रंबोगा महाकसी लुहोंगले हाइदुना हरे कमाने लुहोंगलिबनो हाइदुना खतिजान हंगी कोर्टा साइन तौनदुना लुहोंगमनी हाइदुना हरे मदुना महाना खतिजादा येंगी खतिजाना मंगदुना लेबे मोंगदा करिगिनो नंगना वखल अदाम नोंगाइते दुबो हाइदुना हंगी नंगा माकसु लुहोंगदबरा हाइदुना हंगी मदुरा खतिजाना होंगदे अदुदि कदौरे हाइदुना हरे मदुरा खतिजाना माना अइगोंदा अमदु तौरे हाइदुना हरे करिनो हाइसिबो हाइदुना कनमनीना हरे मदुदा खतिजाना हरे माना नंगा लुहोंगलबा अदुगा अइगोंदा अमदु तौबा हाइदुना हरे मसिदा याना नोंनिंबा मा हाइतारगदि कनमनीगा रंबोगा लुहोंबा मतमदा कोर्टकी सिन अदु उले मरमदुना खतिजागिदी मदुगी सिन अदु उलागनु हाइदुना महान हरे हाइबिदि खरादि वल्गर ओयदबा मदुरा कनमनीना हरे अदुबु खतिजा लुहोंबा हाइबसिदी नुपी अमगिदी यामना मरु ओइबा ओइरिबनि हाइदुना हरे मदुरा खतिजानासु नुपी अमगिदी अमदु यामना मरु ओइ हाइदुना हरे तंजादुरा कनमनीगी मनाउ नुपीदु लाई मदगिदी वारीदु सानबा याद्रबनिना कनमनीना बदाम अमा पाखलदुना नुपा अमसुंग नुपीगी मरी असि बदाम सिन हेना मरु ओइ हाइदुना हरे मदुरैदी खतिजाना मु पिस्ता अमा पाखलदुना नुपा अमसुंग नुपी अमगी मरीदा पिस्ता सिन यामना मरु ओइ हाइदुना हरे मदुरै कनमनीना हरे बदाम हारिबसिदी सही लिसिंग लिसिंग क्यादगी चनदुना लाक्लबनी अदुगा मसी अयु पुसिदसु थोलबनी हाइदुना हरे खतिजाना मु हरे पिस्ता हाइबसिदी पुंसिगी यामना मरु ओइरबा खोंथांग अमनी हाइदुना हरे अदुगा मसीसु अइगोंदा थोख्रबनी हाइदुना हरे कनमनीना बदाम पाखलदुना अतै वफमसि तोक्थोअसि बदाम सिन हेना मरु ओइ हाइदुना हरे मदुरै खतिजाना पिस्ता मु पाखलदुना पिस्ता सि चारबनिना अइदी बदाम सादसु यारे हाइदुना हरे मदुरगी कनमनीगी मनाउ नुपीदुना हरे नंगना बदाम सा तारगदी पिस्ता साफमदा चलगा पिस्ता मु चाउरो अदु पिस्ता सा तारगदी बदाम साफमदा चलगा बदाम मु चाउरो हाइदुना हरे वहाइरुता मतमदा कनमनी अमसुंग खतिजादी मनाउ नुपीदुना ngaktuna yengi somna kanadi ngangnaribo wafam asidi लुहोंबा अमसुंग सेक्स की मताना ngangnaribani haibasidi anga adudi khangponte मदुरैदी कनमनीना हरे अखोइदी बदाम असे मया ममांगदा इज्जत लेना चारिबनी अदुबु नंगदी पिस्ता अदु थोंगलो सिंदुना चारिब नत्र हाइदुना हरे मदुरैदी खतिजाना यामना करेमनदुना हरे नंगदी सुमनदगी बदाम साजबुई वानी पिस्ता चाबा खोइदी पिस्तागी महाउ खांगी हाइदुना हरे पिस्ता सादबनदी पिस्तागी महाउ खामोय हाइदुना सो हरे रंबोला आकांदा हांगनरसि हाइदुना मखोइनी हाइनरमी मदुरगिदी रंबोना लापु मिकुबदुदा मखोइनी रंबोबु ngaiduna लेप लेपतुना कनमनीना नंगना खतिजादा अमदु तौवे हाइबसि कमाय तौरिबनो हाइदुना हंगी मदुरगी खतिजाना मु कनमनीगा नंगा लुहोंगे हाइरिबसिना कमदौरिबनो हाइदुना मु हंगी करिनो नंगना nganglisibu हाइदुना कनमनीदा हंगी कनमनीना नंगा इगा लुहोंखरगा नंगना ngangidu करिनो हाइदुना मु हाइरे मदुरगिदी रेम्बोना करिनो नंगना प्रॉपर्टीगी दमक्ता आइंगोंदा सोय लौखरगा नंगना लुहोंगो पुसलैसिना कमाय तौइनो हाइदुना हंगी मदुरगिदी खतिजाना कनमनी नंगना हाइसिनादी ओइदबा तारेने हाइदुना हाइरे वाइरुता मतमना कनमनीना रंबोदों सेलदुना मैरिज रजिस्टरदा लाक्तुना इबानी सोय तौमिनरिबदुदी कमाय तौतारे हाइदुना हाइरे मदु लुहोंगमना तबरा हाइदुना हंगी मदुरे कनमनीना अमु
nana khatijaga amadu tawe haisana kamai toino haidun hangi madurigi aidi tawbu lete mangda tawribo rangani haidun sign tawro haire wahayu ta matamda kanmani na khatijada adu tari na khoini si mangla na tawbu tari ni haidun haire madudagi di khatijana rambo bu kausela duna nang akoi babali tabu numit amada akoi da laktuna phamung amutta da ibani tumina kibada haidun haire madura rambona adudadi chumna sum tumina bai wani kaino haidun haire madudai di khatija su harawraduna kanmani gi manakta latuna tarabra tumini haise haidun haire madura rambona karino ai wari na sum tumbai wani madura karino nang ngangi pase haidun haire madudagi rambona haire aina na khoi ni ga lemina ba pamli ba amasung lohong ba pamli ba se amalu tawna bai damut nati aini sumna tagi ai thamoi da phawri ba se wahai na di phongdok pa ngamdre madugi ni haidun haire nakhoi ani bu uduna dumak leningi aduga nakhoi ai ga dumak lemina si haidun haire ai nakhoi ni si phongda pusanduna ama mataw pamde sumna tagi phanamda phamina duna wai saraba pami haidun haire tonjadura min minisu nakhoi ni na badam ga pizza ga du mapana thamame haidun haire pusalabani haiduna table nu thami rambosu badam amasung pizza du uba matamda chaningi ni haidun haire sona kandadi khatija amasung kanmani nadi badam paibra ntraga pizza paibra haiduna yengduna laiki madudagi di rambona pizza du pakhaba matam aduda pizza chaningbra nang munna yengduna leiri do haiduna kanmani da hangi kanmani su sauning na chaning di haidun haire pizza si yana phavani haiduna haire madura kanmani na chaning di haiduna haire madura rambona kaino ngasi di showyam lang sibo haiduna haire wai du ta matamda khatija su baba changchilakuna ayuna charagi haiduna rambogi makhutagi pizza du lobo matamda rambogi makhur adubu kanmani na thomi amasung pizza du pakhranki makhala tarakliba pizza du khatija na makhon chabe chabe ne khairamdana mafum adurigi chatki mataudu uba matamda khatija di ngaktuna yengduna lehawi makhura aduna mani aduna phone tawre ngarang de giri khana chene ba hawrabani maramaduna matam khara leraga adum yaruda poni gaini liter makhayam gi halga mana kilometer lising ma thawni sibu woiba pona teda haidun haire amasung makhoi ni si amma gdi swadana khanarani aduga nupi ni dugi manungda amma mai khanjara jani aduga aikhoi su yaifarani haidun haire nongalapa matamda rambona breakfast tawge haiduna kanmani da harakpa mikku baduda ngasi di breakfast adu mapana chawl haidun haire karigino hana hangba matamda breakfast loikre haidun haire tanjaduna mahaksu mayam gidamukta breakfast semduna porakpani apple ama loduna chage tawi adusu khatija na pijaroi haiduna loksali tasena haba matamda khatija amasung kanmani na mangona yamna saubani rambo su laphoi amaga angur kharaga chaduna mafam adure chatki khatija su breakfast adu chabu phanglaroi dra haiduna mahak wajabani adubu kanmani na mahak kida multa su dosa ama pibirame khatija su yamna harawna chai madudagi mahal hagoladuna kanmani da amataga piyu haiduna hare yamsu hawe haiduna hare wahaluta matamda kanmani su hapet haraw kum tawi asum leminaraktabadina kanmani amasung khatija makhoi ni si luna tinarak pahabdu su ore maramaduna makhoi ni marakta khanaba chainaba su yawtre somna kadadi makhura aduna madom chada luhom budubudi soidana honglani adubu single hongdribra double hongdribra happy simdi gyan tadre haiduna hare nomadi khatija gi phone da phone ama lai aduga mahaki mapadu wanthagre haidun hare mataw adudagi di khatija su hathu hospital tam lai hospital yo kumatamdi mahaki mapadu lai khidre haidun hare mapa adu mayum da puthare mafam aduda mipum khudimak lai rembo amasung kanmani su lai amasung mahapu mapa litabai damakta themduna kaptana bai damakta harame somna kandadi khatija amasung kanmani bu tanari bamisak singaduna makhoi lairiba mong adu uba matamda amu hana makhoi da yela kumsi haduna makhoi ani su tonga mafam singda chanakhi khatija su kanmani gi mapanu pa amasung manaw pi dubu luna tawba hore imung manung adu yamna haraw ta yam lai nongmadi kanmani amasung khatija makhoi gari thawduna lakpu matamda mamang thakta talk show du thengnakiba doctor adu alonga makhoi bouncer oina thabak tawmina duna leibagi mong adu uba matamda khatija amasung kanmani na arnold bu pharaduna petrol hajaladuna mai thage tawi aibudi happy gano asengba loina harage haiduna hare karino na khoibu petrol ga sisina dabra petrol si mamal yamna tangna bani na khoibu car ga bike ga thawja dabra haiduna arnold ma khoida yamna ngak na hangi madurgi di arnold na asengba loina haidurei talk show do tawriba host doctor tawriba mayam singa du drama ngaktani haiduna hare madudagi di rambona mayum da halapu matamda katijana rambona na ngonda akoida oide bangang ibsi karigino talk show du da akoibu kawruduna akoibu kaisu lanjadabi cham jabi dawno uhale nangse
dissociative disorder gi laina nai haibadai nang na koida oida bangang lip sikari gi no haidun hari kan mani su ma ki manau nu pa manau nu pising adu atopa kam da puthoki nang na koi gi nu siba sibu phagi gi tap ta sanari sikari gi no haidun hangi ma tin nam thak to bo mini ma na koi bul sanari bani haiduna kan mani na wafam sing adu haiduna ma matha kakale nang na koida sumna tori sikari gi no haiduna kan mani yamna saun kakale lambo su ma koi butana re khati jana rambo butana raduna nang laina amana ai kari ba laina do haidun hangi madura rambona ai laina amta na de adubu aingonda laina amdi lai madudi laibak thiba laina haibasini haidun hari angang takini haidun mahakpu mafam amada puduna khati jam so kanmani na rambo bu mafam amada kokholaduna mahakpu mafam adura chapkhatpani aikhoi ani danangna oida bada batori bisi kariginu haidun hangi madura rambona nangna ibu nakhoi ani na ibu thajadabra haidun hangi madura khati janare thajadaba wato nangna akhoida oida bangang libuna tra haidun hari aina semba haba matamda kariguma nakhoi thajagi targadi madu oidaba oiduribani aduga oidaba ngamu matamda nakhoi thajad targadi maduna mu asem oiduribani haidun hari khwadi maru uribasi nakhoi ani na ibu thajabra sini haidun hari madura kanmani su sauman khiduna nangi wathi wale madu nganga kan haidun hari nangna momang thakhtagi khangna ayu nung thindana aiga thengnaba numidangdana khatijaga thengnaba haibadi ayu nung thindana aiga nusinaba numidangdana khatijaga nusinaba masi nangna khangna tawriba natra haidun hari khатijana hari nangna khangna aikhoi ni si nuksi haibasi nasana khangjariba natra haiduna chairi madura rambona maduna ti haiduna hari madura rambona re nakhoi ni na aibu nusibani maduda ina karimta hakiba nati haiduna hari aina di nakhoi ni bu aibu thalokduna sachakhro haiduna haibani adubu nakhoi na aibu thaloktrabani na aina sunoi bu thaloktabani nakhoi ni ga lemina ba se aidi yamna nuai haiduna hari masi boina thingluge habagi wakhalon sulaite haiduna hari aisu atai mi ga chamane nato nama pali mit ani pali na kong ani pali sahi kunthai matungda nungsiba se karino khangpani ima na ibu nungsiba dugumna nakhoi ani ga thenaba matamda nakhoi ni na ibu nungsiba se sammane haiduna khalakpani masi aina su thingluba pamde haiduna hari masi lal khangna kayam koina chattino habdo madu yengba pamduna aina masi adumak thohan khibani haiduna hari hoi ai lali khangni adu taragasu ai matam kharagi matungda di nakhoi yawduna hingba ngamloi habse ai khangai ai nakhoi na loina phongdokpadi pamani adubu nakhoi si thawai nungai khiroi khanduna aina wafam singa se phongdokhidabani tv gi program ado madu tawna baidamta aina hona khibani haiduna hari masida aigi manaba singna mating su pangmani nakhoi ani bu urba matamda aigi thamoi se ali thongna mihul chongi maram maduna nakhoi ani busu aina nuksiribani nakhoi ani bu aigi thamoi da singasan ani thamladuna phamalibani haiduna hari maram maduna aina nakhoi ani makpu nuksi haiduna I love you too haiduna hari wahai ta matamda khatijadi saubna loikhi masigi I love you too haiba wahai ase amu hana harakanu karigumba masi harak taragadi nang khupak choidra chagani haiduna makhoi ani hari phugi zu phu adu taragasu nakhoi ani budi aina thamoi sena nungsi haiduna hari nungsi basibu kagi damta ani oiba yaroi doribano nakhoi ani na amukta da propose torokpanina ai kali hagadabno khangkhidabani nakhoi ani ma asi first love oribani aigidi maramdi nakhoi ani ma aingonda amukta da hairakibani nakhoi ani waina nungsi maram maduna ai prithvi su pami atiya su pami cha pami coffee pami chini pami thum pami loinamak animak loina pami haidun hari kaligumba hayang aigi chani polok taragadi anima adusu nakhoi ani da nusiriba sugumna chap manana nusigani haidun hari madudagi di khatijana sangsilak hari kanagumba misak amana cha pamba yai coffee pamba yai thum pamba yai chini pamba yai adubu nupi ani bu chap manana nusi hari sibu chanaba ya wafamna haidun hari aikhoi ani sidana na khelaba amta udabra haiduna kanmani na saudun hari aduga nangna haribo wafam singase ai gyan tare wafam masidagi yamna thuna chakhro haidun hari khatijana su mahakpu tan thorai rambona tholakpa matamda mafam aduda leigamla akai badu yengdu lei tanja duda makhogi makhura adu laktuna nangi namadu anaba henjale haidun hari tasena harba matamda kanmani amusung khatijaga khanarakpadagi mama asi laina henjalimne haibsi mahala sumna khali mudri rambona hari aisi makhoi ga leminabani adubu makhoi na ibu tanthokpirakle pumna magloire karigumba aina aigi mai manakta chalu taragadi ima adu anaba mu henjangani aigi maga unadabana hena farani madu taragadi ma hingba phawdi hingidana haiduna hari aikhoi section da bayaroi hanagi matam ado mu hali haiduna ma su makuta lei ma paraduna aduma mangduna tholai maduri di makhura adu laktuna kanmani amasung khadijaga wari sanai nongmatra nongmadi masigi wafam asi nakhoi ni makha kani habsai khangi nakhoi ni si mahakidamutadi yamna lucky angel oribani adubu lucky angel habsibu amakhata oibe yabrane ani di oibe yadabra hadun hari
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯁꯤ ꯁꯥꯎꯔꯛꯏ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯗꯥꯎ ꯌꯥꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯗꯥꯎ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯃꯃꯥ ꯅꯥꯔꯝꯕꯗꯨꯁꯨ ꯃꯃꯥ ꯅꯥꯕ ꯐꯔꯦ꯫ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯅꯣꯡꯅ ꯆꯣꯠꯄ ꯐꯪꯗ꯭ꯔꯕ ꯃꯍꯥꯛ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯅꯣꯡꯅꯁꯨ ꯆꯣꯠꯂꯦ ꯑꯃꯁꯨꯡ ꯆꯣꯀ꯭ꯂꯦꯠ ꯐꯥꯎꯕ ꯆꯥꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯐꯥꯒꯤꯗꯤ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯕ꯭ꯔꯦꯛꯑꯞ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯄꯣꯁꯄꯣꯟ ꯇꯧ, ꯑꯗꯨꯒ ꯑꯅꯥꯕꯗꯨ ꯐꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯛꯑꯞ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯒꯦꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯔꯝꯕꯣꯁꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯃꯥ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯁꯨ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯀꯟꯃꯅꯤꯅ ꯁꯥꯎꯗꯨꯅ ꯔꯦꯝꯕꯣꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯣꯡ ꯆꯨꯔꯤꯕ ꯑꯁꯤꯕꯨ ꯂꯦꯞꯍꯟꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯤꯔꯥꯄꯨꯟꯖꯤꯗ ꯆꯠꯂꯒ ꯅꯣꯡ ꯑꯗꯨ ꯂꯦꯞꯍꯜꯂꯨ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯗꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯔꯝꯕꯣꯗ ꯆꯩꯔꯛꯏ꯫ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯅ ꯔꯦꯝꯕꯣꯕꯨ ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯗꯨ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯅꯃꯥ ꯎꯅꯕ ꯃꯇꯝꯗ ꯑꯅꯥꯕ ꯍꯦꯟꯖꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯔꯦꯝꯕꯣꯕꯨ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯏꯟꯁꯤꯜꯂꯛꯏ꯫ ꯔꯦꯝꯕꯣꯅꯗꯤ ꯆꯪꯖꯔꯣꯏ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨ ꯁꯤꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯗ ꯆꯩꯔꯛꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯣꯏ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯔꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯞꯆꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯆꯥꯅꯨꯄꯥ ꯎꯕꯗꯒꯤ ꯁꯤꯔꯨꯔꯕ ꯃꯃꯥ ꯑꯁꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯅꯤ ꯑꯃꯁꯨꯡ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥ ꯂꯥꯛꯄꯗꯒꯤ ꯃꯃꯥ ꯑꯁꯤ ꯅꯥꯕ ꯐꯔꯛꯂꯤꯕꯅꯤ, ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯃꯥ ꯅꯪ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇꯕꯨ ꯂꯩꯔ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯀꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯐꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯅꯝꯗꯅ ꯐꯨꯍꯜꯂꯤ꯫ ꯀꯟꯃꯅꯤꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯪꯒꯤ ꯅꯃꯥꯗ ꯒꯨꯗ ꯕꯥꯏ ꯑꯝꯇ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯕ ꯄꯪꯇꯥ ꯇꯥꯒꯅꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯟꯃꯅꯤꯗꯤ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯇꯤꯖꯥꯗ ꯑꯩꯗꯤ ꯏꯃꯥꯒꯤ ꯕꯣꯔ ꯐꯪꯉꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯇꯤꯖꯥꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯁꯨ ꯏꯃꯥꯒꯤ ꯕꯣꯔ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯆꯞ ꯃꯥꯟꯅꯅ ꯀꯟꯃꯅꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯃꯍꯥꯛꯀ ꯂꯨꯍꯣꯡꯉꯨ, ꯃꯤꯅ ꯍꯥꯏꯕ ꯄꯪꯇꯥ ꯇꯥꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯟꯃꯅꯤꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯔꯦꯝꯕꯣꯒ ꯅꯨꯡꯁꯤꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯔꯦꯝꯕꯣꯗ ꯅꯪꯒꯤ ꯅꯃꯥꯅ ꯅꯪꯁꯤ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯀꯝꯄꯤꯇꯤꯁꯟ ꯀꯟꯇꯦꯁ ꯇꯧꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯝꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅꯤ, ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯅꯤꯃꯛꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯇꯤꯖꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯁꯨꯡ ꯀꯟꯃꯅꯤꯁꯨ ꯅꯪ ꯂꯨꯍꯣꯡꯉꯣ, ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯛꯂꯛꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯔꯦꯝꯕꯣꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ, ꯑꯩ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯦꯝꯕꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯀꯥꯏꯅꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯔꯨꯞ ꯑꯣꯏꯅꯗꯤ ꯑꯗꯨꯃꯛ ꯂꯩꯁꯤ꯫ ꯅꯈꯣꯏ ꯑꯩꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯆꯠꯂꯝꯃꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯍꯟꯗꯛꯇꯤ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯂꯣꯏꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤꯁꯨ ꯔꯦꯝꯕꯣꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯃꯅꯤ ꯑꯃꯁꯨꯡ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨ ꯈꯇꯤꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯔꯦꯝꯕꯣꯒ ꯂꯨꯍꯣꯡꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯃꯠꯇ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯤ ꯆꯍꯤ ꯀꯌꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯇꯤꯖꯥꯗ ꯍꯪꯉꯤ꯫ ꯈꯇꯤꯖꯥꯅ 40-45 ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯞꯄꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯨꯍꯣꯡꯕꯁꯤ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯈꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯇꯤꯖꯥꯁꯨ ꯔꯦꯝꯕꯣ ꯎꯅꯕ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯔꯦꯝꯕꯣꯗ ꯃꯍꯥꯛꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯉꯥꯛꯄꯤꯕ ꯌꯥꯏ, ꯅꯪꯒꯤ ꯏꯃꯥꯒꯤ ꯀꯟꯗꯤꯁꯟ, ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯃꯥꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯇꯧꯈꯤꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯒꯤꯗꯤ ꯈꯖꯤꯛꯈꯛ ꯈꯜꯂꯒ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯈꯇꯤꯖꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?
ꯍꯔꯥꯎꯕꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯃ ꯐꯥꯎꯕ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯅꯨꯡꯗꯗꯤ ꯄꯤꯒꯤ ꯇꯨꯔꯦꯜꯅꯤ ꯆꯦꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯀꯟꯃꯅꯤꯁꯨ ꯂꯥꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯨꯡ 10 ꯃꯈꯥꯏꯒꯤ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯗꯤꯖꯥꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯄꯨꯡ 9 ꯃꯈꯥꯏꯒꯤ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯦꯝꯕꯣꯅ ꯑꯩꯒꯤ ꯏꯃꯥꯗꯨ ꯃꯅꯨꯡꯗ ꯇꯨꯝꯂꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯦꯁꯤꯡꯗꯨꯅꯗꯤ ꯌꯦꯔꯨꯝ ꯑꯃꯅ ꯑꯣꯝꯂꯦꯠ 2 ꯍꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯣꯏꯔꯣꯏꯗ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏ ꯀꯅꯥ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯃꯅꯦ ꯍꯣꯏꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯎꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯈꯨꯔꯥꯗꯨ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯅꯤꯁꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯦꯝꯕꯣꯅ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯅꯈꯣꯏ ꯑꯅꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯅ ꯃꯍꯥꯛꯄꯨ ꯇꯣꯠꯄ ꯍꯧꯔꯛꯏ ꯔꯦꯝꯕꯣꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯤ ꯊꯣꯛꯑꯅꯤ ꯈꯜꯂꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯄꯥꯝꯖꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯎꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤ ꯎ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯀꯥ ꯑꯃꯁꯨꯡ ꯏꯅꯦꯁꯤꯡ ꯑꯁꯦ ꯂꯨꯍꯣꯡꯕ ꯐꯪꯗꯣꯔꯤꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯅꯈꯣꯏ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯝꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯤ ꯀꯝꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯈꯇꯤꯖꯥꯅ ꯅꯪꯅ ꯍꯥꯏꯗꯣ ꯂꯥꯜꯂꯤ ꯅꯪꯒꯤ ꯅꯃꯥꯗ ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯃꯗꯨꯅ ꯀꯟꯃꯅꯤꯅꯁꯨ ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯋꯥꯁꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯏꯃꯥꯁꯨ ꯄꯥꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯕꯁꯤ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯞꯁꯟ ꯑꯃꯈꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯐꯨꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀ꯭ꯔꯤ ꯇꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯦꯝꯕꯣꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯉꯣꯏ ꯅꯪꯕꯨꯁꯨ ꯊꯦꯡꯉꯣꯏ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯁꯤ ꯌꯥꯎꯒꯨꯝꯁꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯃꯗꯨꯗꯒꯤꯗꯤ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥ ꯑꯗꯨ ꯔꯦꯝꯕꯣꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯁꯤ ꯌꯥꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯦ ꯑꯃꯁꯨꯡ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯦ ꯑꯃꯁꯨꯡ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯩꯔꯤꯖꯥꯠꯂ ꯂꯩꯇꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯄꯨꯟꯅ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯕꯅꯤ ꯍꯥꯏꯕꯗꯤ ꯔꯦꯝꯕꯣ ꯂꯨꯍꯣꯡꯕꯗ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯖꯦꯜ ꯊꯥꯕꯁꯤ ꯃꯥꯌꯦꯞ ꯄꯥꯟꯗꯨꯅ ꯑꯦꯗꯚꯦꯟꯆꯔꯒꯤ ꯐꯣꯇꯣꯗ ꯃꯈꯣꯏꯒꯤ ꯃꯉꯛꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯂꯨꯍꯣꯡꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯗꯨꯗꯒꯤꯗꯤ ꯔꯦꯝꯕꯣꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯇꯤꯖꯥꯒ ꯍꯥꯟꯅ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯀꯟꯃꯅꯤꯅ ꯁꯥꯎꯗꯣꯔꯤꯕꯅꯤ ꯀꯟꯃꯅꯤꯒ ꯍꯣꯡ ꯇꯥꯔꯒꯗꯤ ꯈꯇꯤꯖꯥꯅ ꯁꯥꯎꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯀꯣꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯀꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈꯟꯕꯗ ꯋꯥꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯗꯤ ꯀꯅꯥꯝꯇꯗ ꯇꯥꯗꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯂꯩꯔꯝꯕ ꯌꯥꯎꯏ ꯈꯔ ꯑꯃꯅ ꯂꯩꯔꯝꯗꯕ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯋꯥ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯔꯣꯏꯕ ꯆꯥꯟꯁꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯇ꯭ꯔꯨ ꯂꯞꯀ ꯊꯨꯡꯅꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯏ ꯏꯟꯗꯤꯌꯥ ꯀꯂꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯐꯥꯗꯔ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯈꯤ ꯃꯃꯥꯗꯨꯁꯨ ꯅꯤꯡꯊꯤꯅ ꯀꯦꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯗꯨꯗꯤ ꯄꯨꯡꯉꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯍꯣꯡꯕ ꯑꯃ ꯃꯨꯁꯂꯤꯝ ꯙꯔꯃꯗ ꯍꯣꯡꯕ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯃꯨꯁꯂꯤꯝꯗ ꯍꯣꯡꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯣꯡꯉꯥꯜꯂꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯍꯣꯡꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯏꯁꯩ ꯅꯣꯡꯃꯥꯏꯁꯨ ꯇꯣꯡꯉꯥꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯌꯨꯝ ꯑꯁꯤ ꯑꯅꯤ ꯁꯨꯕꯅꯤ ꯍꯥꯏꯕꯗꯤ ꯀꯟꯃꯅꯤꯅ ꯍꯤꯟꯗꯨ ꯙꯔꯃ ꯑꯣꯏꯕꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯅ ꯃꯨꯁꯂꯤꯝ ꯙꯔꯃ ꯑꯣꯏꯗꯨꯅ ꯍꯣꯡꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯕꯣꯂꯤꯡ ꯆꯨꯅꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯎꯅꯗꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯆꯥꯅꯔꯤꯕ ꯚꯦꯖ ꯑꯃꯁꯨꯡ ꯅꯣꯟ ꯚꯦꯖ ꯑꯗꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯄꯅꯤ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯦꯠꯂꯛꯂꯤꯕ ꯃꯆꯨ ꯑꯁꯤ ꯑꯉꯥꯡꯕ ꯉꯥꯛꯇ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯟꯃꯅꯤꯒ ꯈꯇꯤꯖꯥꯒꯁꯤ ꯑꯇꯣꯞꯄ ꯃꯆꯨ ꯑꯃ ꯁꯦꯠꯍꯧ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯉꯔꯪ ꯉꯪꯅꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯅꯦ ꯏꯟꯗꯤꯌꯥ ꯀꯂꯥꯒꯤ ꯐꯥꯗꯔ ꯑꯣꯏꯕ ꯕꯣꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯄꯥꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯐꯥꯗꯔ ꯀꯥꯗꯣꯔꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩ ꯐꯥꯗꯔ ꯄꯥꯝꯖꯗꯦ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗꯨꯅ ꯑꯩ ꯏꯆꯥꯒꯤ ꯐꯥꯗꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟ ꯑꯁꯤ ꯂꯥꯛꯏ
ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯒ꯭ꯔꯨꯄꯤꯡ ꯐꯣꯇꯣ ꯀꯥꯞꯄꯤ ꯑꯃꯁꯨꯡ ꯐꯣꯇꯣ ꯑꯗꯨ ꯃꯃꯥꯡꯗ ꯊꯦꯠꯂꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯈꯇꯤꯖꯥꯒ ꯔꯦꯝꯕꯣꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯏ ꯔꯦꯝꯕꯣ ꯑꯃꯁꯨꯡ ꯈꯇꯤꯖꯥ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯟꯃꯅꯤꯅ ꯈꯇꯤꯖꯥꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯣꯡꯗꯣꯛꯑꯝꯗꯨꯅ ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯤ ꯀꯟꯃꯅꯤꯅ ꯔꯦꯝꯕꯣꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯦ ꯌꯥꯝ ꯇꯧꯕꯤꯔꯦ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯩ ꯆꯠꯈ꯭ꯔꯒꯦ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯎꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯟꯃꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯟꯃꯅꯤꯅ ꯈꯇꯤꯖꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯁꯨ ꯑꯗꯨꯝꯅ ꯇꯧꯔꯨꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯈꯇꯤꯖꯥꯅ ꯔꯦꯝꯕꯣꯒꯤ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯏ ꯃꯗꯨꯗ ꯈꯇꯤꯖꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯔꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃꯅꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯅꯪꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯈꯇꯤꯖꯥꯅ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯕꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯑꯣꯏꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯁꯥ ꯅꯊꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯑꯣ ꯅꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤꯁꯨ ꯈꯜꯂꯨ ꯑꯗꯨꯒ ꯀꯟꯃꯅꯤꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯤꯌꯔꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯇꯥꯔꯒꯁꯨ ꯀꯟꯃꯅꯤꯒ ꯅꯪꯒꯅ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯇꯦꯛ ꯀꯦꯌꯔ ꯇꯧꯕ ꯉꯝꯖꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯗꯤ ꯄꯤꯔꯥꯡ ꯏꯔꯣꯏꯅꯔꯗꯨꯅ ꯃꯆꯤꯟꯗꯗꯤ ꯃꯣꯃꯣꯟꯒꯤ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯔꯦꯝꯕꯣꯗ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯈꯇꯤꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯅꯪꯅꯦ ꯚꯥꯔꯒꯕꯅꯦ ꯃꯤꯟꯃꯤꯅꯤꯅꯦ ꯔꯦꯝꯕꯣꯅꯦ ꯅꯈꯣꯏ ꯑꯁꯤ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯃꯗꯨꯅ ꯔꯦꯝꯕꯣꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯋꯥꯁꯤ ꯑꯣꯏꯔꯣꯏꯗ ꯑꯩꯗꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯗꯨꯅꯤ ꯅꯈꯣꯏꯒ ꯑꯩꯒ ꯂꯩꯅꯒꯗꯕ ꯃꯔꯤ ꯑꯁꯤ ꯑꯃꯒꯤ ꯃꯔꯤꯗꯨ ꯅꯠꯇꯦ ꯐꯥꯟ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯎꯖꯕ ꯄꯥꯝꯕꯅꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯔꯛꯑꯅꯨ ꯍꯟꯖꯟ ꯍꯟꯖꯟ ꯉꯥꯡꯉꯛꯑꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯍꯟꯖꯜꯂꯔꯣꯏ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯃꯇꯪꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯇꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯤ ꯆꯞ ꯃꯥꯟꯅꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤꯗꯤ ꯌꯥꯝ ꯖꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇꯗꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯈꯟꯖꯔꯨꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯪꯒꯤ ꯅꯃꯥꯗꯣ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯦꯝꯕꯣꯗ ꯀꯣꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯈꯇꯤꯖꯥꯅ ꯀꯜꯂꯛꯄ ꯐꯥꯎꯏ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯊꯤꯖꯔꯦ ꯑꯩꯁꯨ ꯂꯨꯍꯣꯡꯂꯅꯤ ꯅꯪꯁꯨ ꯂꯨꯍꯣꯡꯂꯣ ꯍꯥꯏꯗꯨꯅ ꯀꯟꯃꯅꯤꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯈꯇꯤꯖꯥꯁꯨ ꯕꯕ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅꯤ ꯀꯣꯟꯅꯔꯤꯕ ꯑꯗꯨ ꯍꯟꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗꯩꯗꯤ ꯀꯟꯃꯅꯤꯁꯨ ꯍꯟꯇꯣꯛꯇꯨꯅ ꯂꯦꯞꯄꯤ ꯃꯗꯨꯗ ꯈꯇꯤꯖꯥꯅ ꯑꯩꯁꯨ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯅꯔꯦ ꯂꯨꯁꯨ ꯂꯨꯍꯣꯡꯂꯅꯤ ꯅꯪꯁꯨ ꯂꯨꯍꯣꯡꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯟꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯀꯟꯃꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯇꯤꯖꯥꯕꯨ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯆꯤꯟꯃꯛꯅ ꯍꯥꯏꯗ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯗꯨꯅꯗꯤ ꯇꯥꯛꯂꯤꯕꯅꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯀꯟꯃꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯪ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯄꯕꯨ ꯐꯥꯎꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯜꯂꯛꯎꯕꯒꯤꯔ ꯀꯩꯅꯣ ꯅꯪ ꯅꯊꯟꯗ ꯉꯥꯏꯍꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯦꯝꯕꯣꯅ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯑꯩ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯅꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯦꯝꯕꯣꯅ ꯑꯁꯦꯡꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯥꯏꯅ ꯄꯤꯕ ꯕꯣꯔꯅꯤ ꯂꯥꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯇꯝꯂꯤꯕꯁꯤ ꯑꯩꯒꯤꯗꯃꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤ ꯑꯅꯤ ꯈꯟꯅꯕ ꯑꯁꯦ ꯑꯗꯣꯝꯅ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟ ꯅꯨꯡꯁꯤꯕ ꯈꯟꯅꯕ ꯆꯩꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯃꯤꯜꯒꯨꯝꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯔꯝꯃꯒ ꯑꯗꯨꯃꯛ ꯄꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯄꯦꯜꯂꯦ ꯑꯩꯗꯤ ꯑꯃꯨꯛꯇꯗ ꯅꯨꯡꯁꯤꯠꯅ ꯑꯅꯤꯔꯛꯅꯤ ꯌꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯇꯤꯖꯥ ꯑꯃꯁꯨꯡ ꯀꯟꯃꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯔꯦꯝꯕꯣꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯨꯚ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯅꯪꯁꯨ ꯅꯈꯣꯏꯅ ꯃꯥꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯗꯨ ꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯀꯇ꯭ꯔꯤꯅꯥ ꯀꯦꯞ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥ ꯃꯤꯅꯥ ꯀꯦꯞ ꯑꯗꯨꯒ ꯀꯇ꯭ꯔꯤꯅꯥ ꯀꯦꯞ ꯑꯁꯤꯒ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯩꯗꯤ ꯀꯟꯕꯅꯤ ꯑꯃꯁꯨꯡ ꯈꯇꯤꯖꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯇ꯭ꯔꯤꯅꯥ ꯀꯦꯐꯀ ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯣ ꯌꯦꯡꯉꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯂꯦꯞꯇꯅ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪ ꯑꯁꯤ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯚ꯭ꯌꯨꯁꯨ ꯌꯥꯝꯅ ꯅꯦꯝꯃꯤ ꯃꯌꯥꯝ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯤꯞ ꯁꯤꯌꯔꯤꯡ ꯀꯃꯦꯟꯇꯤꯡ ꯑꯦꯟ subscribing. Thank you.